Khutta Law pairaga Hingsha ge Thouwong Chatharaklabadi Irang Asi Henna Phibam Lushinkhiba Yai maram aduna miyam ge pukning fathanaba Water Resources Minister Awangbow Newmai na appeal tourakli ngasi langol tarunga laiba NPF ki office ta pangthokpa pawgi mifumda minister na makha taraduna Ziribam da kuki kutlai paiba singna mara leizada nupi angang faraga hatkiba Thouwong akan mamawong da yaning da bafungdukhi nupi angang gi mathakta crime sa thaba miyoi khudingmak logi matung ina matik chaba chairak fonghan bahaiba si NPF ke firepni haiki ngasi nong nini sida miyamna state asige MLA amadi minister singi yum da changduna yai khai thugai ba pochai Huran ba amadi atay amanga tathukan kiba Thouwong yaningde masi tawbiganu haina fungdukhi Minister Awangbow na makha taraduna pali balengak asida miyamgi apen penda amadi aningba apamba fongdokpada kariso kaiba leite madugi onna tainabada MLA amadi minister singi yum kai thugai khaiduna amanga ta thokan kibagi Thouwong asi Irang Asi waroshin purakpada thintanaba machak ama oirakani hauzik lamdam asida thokliba Irangi Phibam asidagi Henna Lushinkhiba Yai haina makha tana asigumba Thouwong chathabidanaba minister na appeal tawrakhi Ngarang lahan thoki ba thodo asi strongest term the condemn tawe matung manau to sa sigumba thokta na ba miyam do so appeal taw loina na sigumba inhuman oiba muwang se ko state matung manau da kana gi community da werasu thopo pamde haiba se koi thamjaraga any problem any issue se phaminaraga wari tawraga solution purak ya ba khaltani there is nothing which is impossible if we sit across the table and try to sort it out our problems and issues aduna zat amana orabasu peace purang nangai miyam hona si akoi wakhan khra chauba darkar lei zati punamang si wakhan khra chaure haraga public wahan basi yaroi akoi solution amati purak se absi public ki khut sule hoje government ga khut khatnate public cooperation se darkar lei all the communities be it metai be it naga be it kuki akoi miyam tholaga leaders miyam tholaga public level da permanent solution thimina ba hase darkar lei amma bo tainaraga leirade solution se subla lawe